Online Manipurgi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Masagi Nupi bu otnaibagi thabak chathai haiba nupa ama pulisna fagatkhre Masamaki Nupi bu otnaibagi thabak chathai haibagi maralda Nupi aduna mari leinaba pulista wakalakpadagi Nupi adugi mapuroiba pulisna fakhre Pausina hai ngarang pulisna fakhra Meeoi adudi khaidem naucha kungani pan apokpa Yugindro kawi Bishnupur districtki Tangjeng ahaluftagini Haujikna Imphal Eastki New Chakonda leibani hairi mahaki Nupi Nengnei hawi kunga mangana mahakpu mapuroiba khaidem naucha amadi imung manungi miyoisingna otnaibadagi soktuna haujik Churachandpur District Hospital da laikannaduna leiri haina ngarang Churachandpur Women Police Station da wakalakpadagi pulisna 0 FIR ama laukhatkhi loinana case aduga mari leinana Women Police Station Imphal East nasu 0 FIR ama register tawbaga loinana makha taba investigation gidamak police na fagatkhibani hairi combined force na Myanmar border manungda chathakiba operation da IED kungani pan recover tawba ngamkre Indian Army Assam Rifles amadi civil police ki apunba kangbu na Manipur Myanmar border gi area da chathakiba operation da improvised explosive device IED kungani pan thengnakibani hairi Pausina hai Myanmar ga tainariba Technopal district ki manung chanba ti Meeoi Yangobung amadi Tibong Mall village chathakiba operation da fagat pangamkhibani hairi More police station ki manung chanba ti Meeoi da chathakiba operation adu da IED taruk thengnabadagi bomb disposal squad BDS team na IED sing adu defuse tawki hairi Amaramda Yangobung amadi Tibong Mall village chathakiba operation adu da na IED kungani thoi thengnabadagi BDS ki kangbuna lauthoklaba matung Situ village da soyangam yaudana pokai hankre IED sing adu Charangna KG kungani thoi rom oigani hairi Pahalgam thaudoka mari leinana Rasnatna closed door da PM Modi da wari sanakre Union Defense Minister Rajnath Singh ana ngasi Prime Minister Narendra Modi da minute nifu rom closed door da unaduna haujik Jammu and Kashmir gi Pahalgam da terrorist singi mathakta chathariba operation sing amadi security arrangement gi matangda paudam khrei Haujik Jammu and Kashmir gi Pahalgam da Indian Security Force singna kanba mong da operation chathaduna terrorist sing amadi makhoi ga mari leinaba Meeoi singi yumda changduna red chathabagi thabak sing paikhatpa hokre Union Minister Rajnath Singh ana Prime Minister Narendra Modi unadringai mamangda Parliament South Block da Kashmir ki ground da situation ki matangda Army Chief na marik chuma paudam sing pi ki hairi tha asigi kungani thoi da Kashmir gi Pahalgam da terrorist sing na chathakiba attack aduda Kashmiri local ama yauna tourist kunga manga hatkiba thaudo aduna leiba asida natana malemgi leibak singna akan mamong da pen da phongdok tu na chathakiba attack adu cross border da section haudo thaudok ni haina phongdok narakli ngarang nomaiji numita chamaga kunmathoi suba Prime Minister Narendra Modi gi man ki baat radio da pikhiba mahaki waro da Pahalgam terror attack adugi justice soidina purakani haina thazaba pikhi Pahalgam thaudok da chenariba singi mathakta ahak pachairak sing piduna Dandi fanghangani malengi leibak pumnama amadi India gi Meeoi crore chamagani funa terrorism gi mayawta leptuna Lanthengna ba sem sare thaudo aduna sohalaba imung manung singda justice soidana fangani haina PM Modi na phongdoki Pahalgam terror attack adobu akan mamong da condemn tawraduna PM Modi na hai attack adu Kashmir gi yekna ba singna tawba attack ni thaudo aduna mafam adugi chawkha thorangi khongjal da akaiba pibani hai ki Pahalgam terror attack adu da terrorism singi ningba kaiba thawong sing mami dai Jammu and Kashmir da tapna santi hanjilakpa school college sing tapna ka ba horakpa democracy gi mampangal kangkhalakpa tourism da mai paklakpa amadi naha sing da khudong chaba kaya lakpa si Jammu and Kashmir gi mayakta laiba terrorist sing na pamde makhoina Jammu and Kashmir asi amu hanna thugaiba pamli haina su PM Modi da makhata na phongdoki peace dialogue ti Bharat Sarkar ga sanagada bani proxy warriors ka wari sanabana waroisin propang amloi ripko Manipur da miyam gi lengak leitraba matung February gi tang 18 2025 tagi PR thamduna lamdam sida tangdu leitaba hanjina ba tharang ama oina lamdam sigi highway kudimak free movement lehelagani haikibadu Regional Indigenous Forum for Peaceful Coexistence RIPCO Manipur na taramna okchaki haina RIPCO gi Secretary General NC Khumana khuyek piduna thokpa cherol amana phongdorakli cherol aduna makhata na hai chahi ani hairaklaba irang asida Manipur dagi mapalam da chatki gadaba makha gi lambi da chatpadi yadraba kanglup amana nongthaki lambi da chatpada changadaba achobo senfam adugi yenglaga RIPCO na mari leinaba civil aviation amadi transport ministry da haijab warol ama pauche gi khudhangda thadokhi thaurang asi Bharat Sarkar na karigi asuk thengthana lokhat piraklibano aduga hojik amuk highway hangba ngamdrabagum yamna luba thaba amagum tumina leishilibasina karigino haiba wang kaya ama thoraklei Manipur na BJP na laingak lingai center da su BJP na laingak libani matamdu da karigi irang asi nemthana ba hona khidabano aduga highway control taw khidabano irang asi ngasi di matam kuina nahalaga thamba layeng bada waraba laina amagi fibam da amuk thamli
Konathangda irang asi Manipur State Assembly suspended tawraga asigumba firepsi karigi lauribano fagera faroira Manipurda miyamgi lenga ama leiringai matamduda senderna feigak faina lepiramlabadi watho asi nahana loirambasu yai irang asi namthanabani haiduna centerna thajilakliba Army paramilitary forcing asidi tampaklamda operation tawnaba khusogulai fagatpa amadi miyamgi pendaba ihau asi namthanaba thajilakpaga chapmanakre haidi chinggi lamda chathariba ain kaina thabak singdi free hand thabagum thamli irang asi sukloi loisindau mande mapan thongdana nakoi masen mot manadabadagi irang thoklibani aduna PR laklibani hairi matang asida panba yabadi Manipurda PR lahankibasi Pambanlanda thawai ka hena yauba mihut kharana kanna hotnabadagi oirakhibani haiba laloi Bharat ki Home Minister na March 9 dagi highway hangdoklagani haibada harawa kanglup ama highway hangba yaroi haiba kanglup ama nakal ani thoale masina irang asi makha asum sangthanaba mawong ama highway politics na sanari highway gi nageta khundariba akangnaba kanglup ama na lambi sida akangnaba kanglup ama buchat pe yaroi haiba sida Bharat ki lenga amadi lona khudakta thingba ngamdaba saduna leiri masi karigino haina so hanglakli hawjik tholiba watho asi kanglup ani yanadabadagi oirakhibani kanglup ani si wari sanahalaga yengsi yanadraga haire amuk thingjasanu haina lenga asina ningaidana lekthokpagum tawbadagi highway thingliba kangbudi asuki matik naw chahole haina su cherol aduna makha tarakli Pakistan da best tawba YouTube channel taraga taruk thingjinkhre Jammu and Kashmir gi Pahalgam da tha sigi kungani thoida terror attack chathaduna Meeoi kunga taru hatkhaba matungda Pakistan da best tawba YouTube channel taraga taruk kanglup masal khatna hanba yaba pausing sandorakpa amadi national security da kairakpa yabagi oithokpa leibana channel sing asi thingjinkhre Hairiba Pakistan da best tawba YouTube channel sing thingjinbagi khongthang sing asi Ministry of Home Affairs ki recommendation matung inani Pahalgam terror attack asi 2019 da Pulwama tragedy matungda khwaidai yamna Meeoi hatkhiba thodok amani Pahalgam thodok asibu hawjik National Investigation Agency NIA na kupna investigation tawri investigation asida Jammu Kashmir gi Inspector General Deputy Inspector General amadi SP Shengna numit aduda Pahalgam da lakiba Meeoi singda wahang pahang kupna chathari nakalamuram da Indian Army na su Jammu and Kashmir gi mafam kaya da high alert oiduna paksana lepa leitana sas operation sing chathaduna Pahalgam terror attack chenaba terrorist sing fagatnaba hotnaduna leiri Pahalgam terror attack ki matung tarakpada India pumbagi oina miyamda khoirang khoisaw nahalle amadi leiba asigi citizen singna thawdo adobu yaningdaba phongdoktuna makhal makha kaya gi khongjang asi phawba chathaba leptri uina chikpada Meeoi tare Sikhre lak anirom anti rabies kapthokre Manipur da haukiba tha khara asida huina chikpadagi rabies hydrophobia naduna Meeoi tare leikhre amadi hui hodong lak anirom anti rabies vaccination tawkhre haina State Veterinary and Animal Husbandry Department dagi phangba data amana phongdorakli State Veterinary and Animal Husbandry Department na thadorokpa data amagi matungina hawjik fawbada Manipur state ki oina tha sigi amadagi manga fawbagi manungda punna hui hodong 19,876 ARB doses veterinary hospital dispensary sing amasung local club ki kuthangda hui amasung hodongda vaccination tawkhre haidi masigi mathakta state ki veterinary and animal husbandry department na April tha sida ARB camp chatuka marfu tara mapan hangdokre aduga awareness camp chamanga ga marfu tara tare pangthok tuna hui hodong punna 37,182 da anti rabies vaccination tawkhre haidi Nakalamurom the Directorate of Veterinary and Animal Husbandry Services Government of Manipur na World Veterinary Day 2025 kamari lainana Imphal East District ki Khurai Popular High School da ngarang nongmagi oiba ARD drive ama pangthokre haina Director of Veterinary and Animal Husbandry Department RK Khogendrajit na phongdorokli campaign ki saruk ama oina directorate asina yumda yokpa hui hodong Chanige Yankai Romda ARB Kaptoki Hairi Mahana Hai Chahi Kudingi April Thagi Aroiba Thang to Numita World Veterinary Day Pangtok Tuna Veterinarian Singa Sasan Singbu Masama Ufana Thamnaba Miyamgi Aifanaba Madi Public Ki Safety Sing the Lowry Wathodang Sing Masak Kangbiduna Pangtok Tuna Lakli Chahi Sigi Oina Animal Health Texas and Tim Haiba Tim the World Veterinary Day Gitoram Ase Pangtoki Haina Mahana Fongdokli Pakistanda Karita Ugani Haibadu PM Modi the Hangadabani Pahalgam terror attack ki paukhum oina Pakistan da kari tawgani haibado ekhona Prime Minister Modi da hangadabani haina Jammu and Kashmir ki Chief Minister Farooq Abdullah na phongdokre JNK gi Legislative Assembly ki special session hawdringai gi mangoina nangasi Farooq Abdullah na paumising na phongdokhibada Pahalgam terror attack adugi chapchaba paukhum adu ekhona PM Modi da director hangadabani
ꯀꯥꯁꯃꯤꯔꯒꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕ ꯄꯍꯜꯒꯥꯝꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕ ꯃꯤꯑꯣꯏ 23 ꯇꯝꯊꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯗ ꯀꯔꯤ ꯇꯧꯒꯅꯤ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯗꯨꯒꯤ ꯆꯤꯐ ꯍꯨꯏꯞ ꯃꯨꯕꯥꯔꯛ ꯒꯨꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯇꯨꯝꯅꯕ ꯍꯥꯠꯀꯦ ꯍꯣꯠꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯁꯃꯤꯔꯒꯤ ꯀꯜꯆꯔꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯦꯂꯥꯏꯟ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯁꯃꯤꯔ ꯄꯨꯝꯕꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ KYKL ꯑꯃꯗꯤ KCPꯒꯤ ꯌꯥꯑꯣꯟꯂꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯣꯡꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩ ꯌꯥꯋꯣꯜ ꯀꯟꯅꯂꯨꯞ KYKLꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯌꯥꯋꯣꯜ ꯂꯥꯟꯃꯤ MYLꯒꯤ ꯁꯦꯀꯦꯟ ꯂꯦꯐꯇꯦꯅꯦꯟꯠ ꯑꯣꯏꯅꯥꯝ ꯇꯦꯜꯍꯩꯕ ꯑꯦꯂꯥꯏꯁ ꯂꯥꯟꯗꯥꯕ 33 ꯑꯃꯗꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤ MFLꯒꯤ ꯂꯦꯟꯁ ꯀꯣꯔꯄꯣꯔꯦꯜ ꯑꯍꯟꯊꯦꯝ ꯕꯤꯁꯥꯟ ꯑꯦꯂꯥꯏꯁ ꯀꯪꯂꯩ 18 ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ 2025ꯀꯤ ꯑꯦꯄ꯭ꯔꯤꯜ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯀꯪꯂꯩꯄꯥꯛꯀꯤ ꯌꯥꯋꯣꯜꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜ ꯑꯃꯒ ꯌꯦꯛꯅꯕ ꯃꯌꯥꯡ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯒ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯊꯣꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤ KCP ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯝꯃꯤꯇꯤ KYKLꯅ ꯄ꯭ꯔꯦꯁꯇ ꯊꯧꯔꯛꯄ ꯑꯋꯥ ꯐꯣꯡꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯦꯀꯦꯟ ꯂꯦꯐꯇꯦꯅꯦꯟꯠ ꯂꯥꯟꯗꯥꯕ ꯑꯦꯂꯥꯏꯁ ꯇꯦꯜꯍꯩꯕ ꯑꯦꯂꯥꯏꯁ ꯂꯥꯟꯗꯥꯕ ꯎꯆꯤꯋꯥ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯔꯟꯖꯤꯠ ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯌꯥꯟꯗꯕꯤ ꯂꯩꯃꯅ ꯄꯣꯛꯆꯕ ꯃꯆꯥ 5ꯒꯤ ꯃꯅꯨꯡꯗ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯐꯪꯖꯈꯤꯕ ꯃꯄꯥꯔꯤꯅꯤ꯫ ꯃꯍꯥꯛ ꯏꯪ ꯀꯨꯝꯖꯥ 2007ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ KYKLꯗ ꯌꯥꯎꯔꯛꯂꯕ ꯃꯇꯨꯡ 2007ꯒꯤ ꯁꯦꯀꯦꯟ ꯕꯦꯆꯀꯤ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ BMTꯗ ꯌꯥꯎꯗꯨꯅ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯗ ꯇꯉꯥꯏ ꯐꯗꯅ ꯇꯝꯁꯤꯟꯐꯝ ꯊꯣꯛꯄ ꯃꯍꯩ ꯃꯁꯤꯡꯁꯤꯡ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯌꯥꯋꯣꯜ ꯂꯥꯟꯃꯤ MYL ꯑꯃ ꯑꯣꯏꯅ ꯌꯥꯋꯣꯜꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀꯦꯟ ꯂꯦꯐꯇꯦꯅꯦꯟꯠ ꯂꯥꯟꯗꯥꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯏꯪ ꯇꯞꯄ, ꯆꯤꯀꯣ ꯅꯥꯀꯣꯟꯕ, ꯏꯪꯕ, ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯕ, ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 19 ꯑꯁꯤꯗ ꯋꯦꯁꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯗꯨꯅ ꯌꯥꯋꯣꯜꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯄꯥꯡꯂꯝꯈꯤ꯫ ꯃꯍꯥꯛ 2015ꯒꯤ ꯖꯨꯟ 3ꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯜꯇꯨꯛ ꯑꯃꯗꯤ ꯄꯨꯔꯥꯎꯂꯣꯟꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯋꯦꯁꯤꯌꯥꯒꯤ ꯌꯥꯋꯣꯜꯂꯨꯞ 3 KCP KYKL ꯑꯃꯗꯤ NSCN-Kꯒꯤ ꯑꯄꯨꯟꯕ ꯇꯦꯡꯒꯣꯜ ꯑꯃꯅ ꯃꯌꯥꯡ ꯂꯥꯟꯃꯤ 6ꯁꯨꯕ ꯗꯣꯒ꯭ꯔꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯟꯚꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯌꯥꯡ ꯂꯥꯟꯃꯤ 19 ꯍꯦꯟꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ 15 ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕ ꯄꯨꯔꯥꯎꯂꯣꯟ ꯑꯦꯝꯕꯨꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯒꯤ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤ MFL ꯂꯦꯟꯁ ꯀꯣꯔꯄꯣꯔꯦꯜ ꯑꯍꯟꯊꯦꯝ ꯕꯤꯁꯥꯟ ꯑꯦꯂꯥꯏꯁ ꯀꯪꯂꯩ 18 ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ A. ꯀꯨꯃꯥꯔꯖꯤꯠ ꯑꯃꯗꯤ ꯑꯍꯟꯊꯦꯝ ꯑꯣꯡꯕꯤ ꯄꯤꯁꯛ ꯂꯩꯃꯅ ꯄꯣꯛꯆꯕ ꯃꯆꯥ 4ꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯇꯣꯟ ꯇꯣꯟꯕ ꯃꯄꯥꯔꯤꯅꯤ꯫ ꯃꯍꯥꯛ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯋꯣꯜꯂꯨꯞꯁꯤꯡ ꯑꯃꯗꯤ ꯌꯥꯋꯣꯜꯂꯨꯞꯁꯤꯡꯒꯤ ꯂꯩꯐꯝ ꯀꯟꯒꯗꯕꯅꯤ, ꯑꯁꯤꯇꯗ ꯏꯔꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯋꯣꯜ ꯏꯍꯧ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯌꯥꯋꯣꯜꯂꯨꯞ ꯑꯅꯤ ꯈꯛꯇꯒꯤꯗ ꯅꯠꯇꯅ ꯀꯪꯂꯩ ꯌꯥꯋꯣꯜ ꯏꯍꯧ ꯑꯁꯤꯒꯤ ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯣꯏꯔꯒꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤꯅ ꯌꯦꯛꯅꯕꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯎꯠꯂꯝꯈꯤꯕ ꯊꯧꯅꯥ, ꯂꯤꯡꯖꯦꯜ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯐꯤꯗꯝ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯌꯦꯛꯅꯕ ꯏꯟꯗꯤꯌꯥꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯪꯂꯩ ꯌꯥꯋꯣꯜꯁꯤꯡꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞꯄꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯅꯕꯒꯤ ꯏꯅꯣꯠ ꯆꯥꯎꯅ ꯍꯥꯞꯂꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯀꯪꯂꯩ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ KYKL ꯑꯃꯗꯤ KCPꯅ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯌꯥꯋꯣꯜꯂꯣꯏ ꯑꯅꯤ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯤꯖꯥ ꯀꯌꯥꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯤ꯫